Loyalam E-PAO tabi bakutima po hitram susmitana namitangi po pizari aham dapat headline. India Langana Loriba role asigi mayokta yaning da bafangdoktuna Meeyamgi oiba Khongchat ama January 13 da chalagani Meeyamna Sintha Lepiduna Saruk Yabiyu haina Cocomina fangdorakli. Nauna khalaba BJP ki National President Navin ngasi official oina thaupubugi thabak sinakrai. India government na khunai asibu muthanaba honaba thawong khudakta lepkadabani irangi chaitheng phangliba Manipurda special package pigadabani haina Sanjay na phangdorakli pausano na pijari India lengakna loriba role asigi mayokta yaningdaba phangdoktuna Meeyamgi oiba Khongchat ama January 13 da chatlagani Meeyamna Sintha Lepiduna Saruk Yabiyu haina Cocomina phangdorakli India lengakna chain cookie narco terrorist sing sizinaraga yalhomi phurup singda awaba chaitheng piriba asi khudakta lepkadabani lenana India lengakna loriba role asigi mayokta yaningdaba phangdoktuna Meeyamgi oiba Khongchat ama lakliba January 13 da chalagani haina Coordinating Committee on Manipur Integrity Cocomigi maiketegi thamlakli India lengaki khujal thorangi mayokta chakadoriba Khongchat asi January 13 gi ayuki pung 13 tabda thangmaiban thau ground dagi chatkani loinana khumal lampakta Meeyamgi panthongpam oigani Namit asida lamdam asida leriba Meeyamna Sintha Lepiduna puna Saruk Yabiyu haina Cocomigi convener YK Diren appeal tawrakli ngasi lamfelda leba Cocomigi office ta pangthokiba pawgi mifam aduda wafam asi phongdoladuna YK Diren na makhatana permission da hai Chin cookie narco terrorist singbo India lengakna minamba suspension of operations su tongnaduna lamdamasigi ingna chikna leramba yalhomi Meeyamda aki akhang piba yekhai thingaiba tatana nanghanbata natana irang thokhana basinduna lakni mahana hai inglisingani kolhamjogi me ahumdagi haurakhiba lal adu haurak thringi mamangda lamdam asida yalhomi kanglu phuru khodimak tangdu leitana ingna chikna leminarami adubo conflict asina maram oiraga kangkhong chaibagi phibamda leiri Masida India lengana lal asibu loshinaba honabagi mahuta chain cookie narco terrorist singbu sijinaraga lamdam asibu thugainaba honaba khaktanatana landa halakli India lengaki kuzin tharang amadi policy na kanglo phuru maselgi marakta nungsina danabagi machak ama ohele athuba matamda India lengana sanari bathawong sing asi lephanba ama changi masigi damak apunbagi oiba kholao ama langwina batangai fade Meeyam ama to oina thingnaminaba matam oire hakhi Nauna khalaba BJP ki National President Navin ngasi official oina thaupubugi thabak sinakrai. Bharatiya Janata Party BJP National President haunabi matung ina election tawduna birep ama phawba lamba yaudana ngarang kakhibaga loinana Navin ngasi thaupubugi thoram pangthopaga loinana official oina thabak paibagi ayaba Prime Minister Narendra Modi na khusinakrai. Ngasi New Delhi da leba party asigi head office ta India ki Prime Minister Narendra Modi, Union Minister, State Minister Singh, State ki BJP ki President Singh, Office Bearer Singh pumnamak sharu yaduna Navin bu taramna opaki thoram ama pangthokhi. Thoram aduda Narendra Modi na Navin bu BJP ki National President ama oibagi ayaba adu Meeyamda lauthokhi. Loinana mahakpu President ama oibagi. Thabak thoram pumnamak punabagi ayaba adu khusinakhi. India government na khunai asibu muthanaba honabada thawong khudakta lepkadabani irangi chaitheng phangliba Manipurda special package pigadabani haina phangdorakli India government na lamdam asida divide and rule gi policy kaya chathaduna khunai asibu muthanaba honariba thawong khudakta lepkadabani kanglup ki irangi chaitheng phangliba state asida special package pigadabani haina amuko ki president Sanjay Saruk haibam phangdokrai ngasi amuko poirei lemarel kohar MSF amasung amobagi apunba kangbu amana irang mayoknabagi matam sangna relief camp ta leiruraga nauna mayumda hanjilakpada ngairiba Imphal East ki leitan pokpi makhalaikai gi khunja singda kampal chana thangnaba polam amasung angang singi lairik sing yentokpagi thoronga mari lenana amuko ki president Sanjay Saruk haibamna bafam asi phongdoktuna makhatana haikibada chahi ahum suraklaba kanglup ki irang asina lamdam asigi Meeyam kham thengna awaba mayoknarei Miyoi kaya lanjenadun awaba khangli maram aduna India government na Manipur gi ahenba special package pigadabani IDP mahairoi singi education amasung health care da mari leinana akhanaba package sing pigadabani haiki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Rajasthan School Wushu team dagi cookie militant singnat namduna sel laukibagi thodok investigation chathagadabani haina phongdorakli Handak Imphal da pangthokiba
Humpumapan Suba National School Games ta Saruk Yabalakiba Rajasthan School Wusu Timgi Kambu Amabu Kampupi District ki Zaga Amada Koki Khulai Pabasina Pung Anirom Chupna detain Taubadanatana Ayawa Senfam Sing Mun Kibat Hodok Adu Mapung Paba investigation Chathagadabani Lunana Matung the di Rajasthan ki Tim Sing Chapada security arrangement asi Hena Kankhat Hangadabani Haina Rajasthan ki former Chief Minister na Fongdokrai Mahatma Makatana Haikibada Manipurda Pangthopa National School Games Saruk Yabachat Kiba Rajasthan School Timbu Khulai Pabasingna Gun Point da hostess oina fasilaga thamba amasung ayawa senfam sing lut taw khibagi thodok asi yamna hakchina lawi hairaduna thodok asi yamna ningba kainingai ni asigomba serious oiba issue asigi matangda Rajasthan government amasung sports department na kari karamba action sing laurabage haina hangladuna angang sing Chenaba Thodok Kudingmak Yamna Nungnang Ningaini Maramaduna Thodok Aduki Matangda Mapung Phaba investigation Chathagadabani Haiki Zarman Road Amasung Tiger Road Jaliarong Inpuit Naga Community na Masakangde Haina JUF na Fongdorakli Kuki refugee group singna German Road amasung Tiger Road haina ming tholiba lambi asi makhoi miyamgi lifeline ni haina claim toriba asi Jaliarong Youth Front na reject tawi hariba thawong sing asi Jaliarong inpui naga miyamgi historical traditional amasung customary rights singbu lana lamjingba amasung ikai khumna dabani haina JUF ki Ministry of Information and Publicity na thadorokpa chirolamana hari Chirolasina makhatana haribana Jaliarong inpui community gi ayaba amasung Aina yaba mawongda authorization amata yawba tawdana Jaliarong shingi traditional amasung essential territory da asigumba makhalgi lambi shemba asi ayaba piba leite amasung masakhang tawde Jaliarong singi area da makhoina paksana illegal activity yawna drug trafficking arms smuggling amasung document amata yawdaba immigrant influx kaya puslakpa yanaba asigumba makhalgi lambi semjilakpa asi yamna hakchinalawi Loyana Hariba Thawong asi indigenous land security amasung social stability da haktenana trade tawani Maram aduna center amasung state security force ki maikadigi makhoigi mathau pangthokpada hena strict oina neutrality amasung professionalism oiba mongda pangthokna bataksili Kuki underground organization sing asiga karigumba makhal amatada loinaba amasung naksinabagi thawong amata yaba ngamloi Jaliarong inpuigi territory da ain kaina popi thabagi thawong shingi mayokta JUF na lei haina akanba wafam thamladuna Jaliarong inpuigi territory da kanagumba miyoi shingna popi thaba natraga popi lokwana chingbagi thabak sing chatharamba tarabadi akanba mongda deal tawgani hari Class 10 amasung 12 exam loidriba phawba harau kumai athingba thamle haina UMO na phongdorakli Sahi asigi pangthokadoriba class 10 amasung 12 exam loidriba phawba istai nongmai hausi amasung atai harau kumai pumnamba khudaktagi Lepiduna haina Universal Mothers Organization UMO gi president Moirang Them Sorojini na ngasi lamfel khunawda leiba lobasigi office ta pangthokiba pawi mi phama da phongdokrai Mahakna makatana haikibada COVID laichet matamda school kaba yadabadagi lairik laisu ningthina tamba phangnakide masina maram oiraga school ayamba promotion piraga angangsing pass tawhanki foundation mapung fadana pass tawhankhiba mahiroising adu lawsing watuna adumak chakragani masina competitive exam sing mayoknaba ngamdaba phibam yak phawbat lakpa yai Asiguma phibam asi yanglaga lob asina thangjilakli ba khongthang asi lebak miyamgi interest ani amasung mahiroi khunai gi tamaktani haiki Kolkata dagi khongsalaki ba North East Integration Rally listingani kuntaru ngasi Imphal da yorakrai KRC Foundation na sinduna Peace Progress Property haiba team da North East region da leriba kanglo phuruk khudimak amata oina punsinduna nungsi chanana hingminabagi paujel puba rally ama tha asiki mari dagi Kolkata dagi khongsan ba horakiba adu ngasi Imphal da thonglakrai Rally adu Manipuri rural aba matung ngasi ayu pung mapalom tabada adwaida sekmai dagi Imphal tamna amuk lamtharaki matungda rally adu maibam lokpachingda leiba Imphal Peace Museum da thongbaga mafam aduda Meeyamna Ekhoi butaramna opagi thoram ama pangthoki maibam lokpachingdagi halaklaba matung ngasi nungthil natki oiba thoram kaya ga loinana Imphal gi GM hall da mapung oiba thoram pangthoki Police na fare hariba miyoi mari Zafau Bazar dagi natte haina ZBA na phongdorakli Manipur Police na state asigi law and order ngak senabagi matangda lawriba thodang singthaningai ni adumoinamak January 13 ta Manipur Police na Palen Maning Lekai dagi fare hariba miyoi mari Chandel district ki Zafau Bazar dagi natte haina Zafau Bazar authority na thadorpa chirolamana phongdorakli
ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤꯕ ꯗꯥꯔꯁꯨꯡ ꯆꯍꯤ 23 ꯑꯃꯁꯨꯡ ꯀꯣꯐꯥꯝꯔꯤꯡ ꯆꯍꯤ 18 ꯆꯥꯟꯗꯦꯜ ꯈ꯭ꯔꯤꯁꯇꯥꯟ ꯚꯤꯂꯦꯖꯇꯒꯤꯅꯤ HP Coco chahi 19 na Dugthang village tagini HP Mono chahi 30 na Japho bazar dagini Meeyambu asoi angam yahondana ba amasung ingtapa phibam ka hendana bagi matangda police na lokhala liba thodang thagani ngai ni adubu phare hariba miyosing adugi lepham ningthina verified tawba mathau tai matung tarakpada so police na tongan tawamba thodok wathok singa mari lenaba mipha mipun chathaba matamda phariba miyosing adugi maming matha amadi lepham na chingba ningthina verified tawraga phongdokpa mathau tai hainasu cherolesina hairi Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maroiba pau amuka hana pizari India lengana loriba role asigi mayokta yaningdaba phongdok thuna miyamgi oiba khongchat ama January 13 da chalagani Meeyamna Sintha Lepiduna Saruk Yabiyu haina Cocomigi na phongdorakli Nauna khalaba BJP gi National President Nitin Navin ngasi official oina thaupubugi thabak sinakrai India government na khunai asibu muthanaba honaba thawong khudakta lepkadabani irangi chaitheng phangliba Manipurda special package pigadabani haina Sanjay na phongdorakli Matang asida Loyalam E-PAO na namitangi pau bibil lezare tabili ba khudimako amuka hina kurumjani